Pakshadem Pumar Upapau Karab de Taujari. Some minister na awang posang pam the Sagaliba Water Immersement Pag yang Sincre. Lupak Road ni Forum Sangna Sagaliba Pagasi, February Arui Busarok Tamiam da Sindaragani, some minister. G20 की समिट मतुंग दगी दी स्टेट असी की तोंगन तोंगन बा सेक्टर दा अचोबा सेंपम कया था दरकलगनी आन से मिनिस्टर एन बिरेन फोंदोखरे वफम बसिंगासी इम्फाल ईस्ट की अवंग पोसंगबम खुनौदा लुवा क्रो निफुरोम चंगना सागलिबा वाटर इमर्समेंट कम रिक्रिएशन पार्क yang चिलातुना भागना फोंदोखिबने महाना मखा तारदुना अवंग पोसंगबम दा सागलिबा वाटर इमर्समेंट कम रिक्रिएशन पार्क असी स्टेट असिदा लेरिबा प्रजा सिंगासी Haukiba sahi nifu yang kai rom asi lalhau bagi Iran awas bagi saitheng amadi misi mina kaya na wakal laita daba sarang naba kaya asi khajik tang orbasu kok nana balega gasna hek horok padagi miyam na potha nana ba state ki thakda pagasi semkat pa haukibani ahan bada pagasi sem padulupa kun na yagatra khalambani adubo component sing asi yamban barak orag lupa kro nifu da lepkhibani haike Mahana maka taradun hai state sida tongan ba amusement park masa senapati bihang mau okrula masung tameklung ta sagale awang pasang bamda sari ba asne state ki thak ta sabani maramdi Imphal East asi yamna chawi masi state asigi atai district singdagi su miyamna lakka thabana paga sida tongan ba component kaya hapsin dana khara masak thogan na bhonari haike Minister na makha ta kibada handak pang thokadoriba G20 asida yauriba lebak singa sei malemgi economy da sada umpudra manga pairiba lebak singne ariba lebak singa sigi apunba mifamama state asina yumbu oiba ngamba haibasi yamna lebak phabare mifam masigi matung dagi di state asida marwina industry employment generation health education amati tourism da hen basentang thadaragani habgi thajaba thamle GST lakudagi state ki revenue asi hanadagi double da hengat bangamle lega gasna transport amari forest na singba ki tax revise tawragane poverty ki tax su lagnaraba ki thawang leire hairaduna hausik sagal ibapak asi February ki aroi basarok to loisna na honari ngasi gi yangsan khongsat adu da DGP P Dongel amari ati official kyasu sarugya ki haire maka tarakwa atop pawda pobi yanthat bazar ki va PD% amba mafam khangtana mangkhre Indo Myanmar border da leiba Sandan district ki paise khulda povi yan bazar ki ba PD% amba mafam khangtana mangkhre mafam khangtana mangkhra ba PD% thibada lenga gabadi miyam na hen ba miyang changbiu haina ma ki loina bi ningombam ongpi romita na lenga ki pungning singsilagle thiba khangdan leiba PD% adudi thawal okram dagi ningombam premananda sahi kunthra ka taret abokpa ningombam dina kawe Magi BDF number na 706 ni mag hauze Thawal district police ki singkha force ta posting tabane Tawdoga si patang da police tagi phangba paw amagi matungina Sandan district police ki SDPO na losingba Sandan police Kaksing police forest department amasung narcotics bureau ki apan batim amana Indo Myanmar border da leiba paise khulgi area da popi pambi yathat pasat khibane Haugi patang taraga tarukta popi yan basat khibani ngombam Praimananta tha asigi tangkun gi nabidang phawadi popi yan pasinga punna sak chaminana ba chaminaba yaurongki madugi matong mahak urakta badagi thina ba aurakibani loina namhak thina ba gidabak akan ba force in sanction dora thiba gi tabak sathari hairi thiba khangda leiriba Praimananta gi class 10 tamlibe masanofi amaga class 2 tamliba masanoba amaga leiri nakala maromda mangkiba BDF fangnana ba ahen ba technology sinatuna thibiyo association Popi pambi yan bazar kiba BDF% amma mafam khangdana mangkhre laingangna akan ba miyang sangbiduna fangnana ba thibiu an all manipur BDF Welfare Association ki joint secretary MD Idris na press club ta pami singa unabada phangdokhre Mahana makha taraduna hai popi pambi yan bazar pada mafam khangdana mangkhrewa BDF% adugi maming ningombam premanda sing apokba dina kawe magdhawal okram maning laikai dakini hogiba tang taraga taruki pungtar urom tarak pada Tawal SP na sakpi karong PS na report tawruna ba habadagi maksat kibane. Magaw kiba tangkun ka pahwada sakpi karong police station da leire haina paw phang baga loina na. Indo Myanmar border manakta leiba uranto faina khangna ba sing amada leiduna sak chamidaram ki aduga. Tangkun ka mathoi dagi mak thiba kangda leira kibane. State government ahen technology sin aduna mak bu phangna ba thibiu haina subang dokhe. Miyo ama garina thonlambadagi sire. Ngasi yuk angan ba pung mangarom tabada Moregi border town managi David Carpenteri mapada hal oiraba miyo ama garina thonglambadagi laikhitre haire
ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯃꯤꯡ ꯌꯨꯟꯁꯩ ꯕꯥꯏꯊꯦ ꯀꯧꯏ ꯂꯩꯐꯝꯅ ꯃꯣꯔꯦꯒꯤ ꯀꯦꯅꯤꯌꯟ ꯕꯦꯡꯗꯒꯤꯅꯤ ꯑꯁꯤꯒꯨꯝꯕ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯒꯥꯔꯤꯅ ꯊꯣꯝꯗꯨꯅ ꯍꯥꯜꯂꯝꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯍꯤꯜꯁ ꯇ꯭ꯔꯥꯏꯕꯦꯜ ꯀꯥꯎꯟꯁꯤꯜꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯍꯤꯜꯁ ꯇ꯭ꯔꯥꯏꯕꯦꯜ ꯀꯥꯎꯟꯁꯤꯜꯅ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏꯁꯤꯡ ꯆꯪꯖꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯆꯥꯛꯁꯤꯟ ꯋꯥꯔꯣꯜ ꯑꯃꯁꯨ ꯊꯝꯂꯛꯄꯒ ꯂꯣꯏꯅꯅ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯪꯕꯤꯕ ꯌꯥꯎꯔꯕꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯛꯂꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 12 ꯍꯦꯟꯕꯒꯤ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯐꯥꯔꯦ ngarang nubidang pung taruk rom taba atwai di Imphal East District Police ki Commando OC Henari amasung aiga police ki OC KS Pathau ani lusing batim amana kyam gai thongda asada woksing sek tawduna leiringai da auto tongduna lakpa miyoi ani sek tawbada lupa crore 12 rom ki oigadaba brown sugar kg nivan ga kwana fare hairi faraba miyoi ani adudi lilong ngangbi laikai dagi MD Abdul Salam sahi nifuga taret apok palai khidraba MD Chawwa amadi lilong mairel khuldagi MD Waslim Akram sahi taragamapan apokpa leigidraba MD Ayadin kawi haire miyoi bana thengnagadaba aroiba landi aikoi masel gi marakta nate nesargani dingo Chief Minister N Biren Lucingba Sarkar asina lamdam asigi ngasigi amasung tunggi birol kannaba sangsiliba war on drugs gi mission asi mai paknaba lamdam asigi miyam khudimangna rajniti gi khudong chaba thidna punna hotna minabagi matamadu yaure miyoi bana thengnagadaba aroiba lan asi aikoi masel gi marakta nate nesargani ana social welfare minister as dingko ngasi Kangla Dongbi ki Bijoy Nagar Hindi School dagi bagian LMB Rally Camp Awareness Campaign launch tawbagi thorom ta phongdokre Sarkar asi policing Chief Minister N Biren mapunggoiba daita lauduna haujik sangsiliba war on drugs campaign asibu sagat poina sengiba rally adu lamthabagi thorom aduga mari lena minister Ais dengona makha tan hai kibada haujik sangsiliba war on drugs ki khongjang asi political parties na puning thogat pagi mahuta Negative criticism piri basi yamda lebak thibani government amani myam gi yai fana ba honari ba thabak thoram singda political party khutimak na mafung phana cooperation pi ba galoina positive suggestion sing pi ba mathaudai Chief Minister N Biren na akan ba commitment amaga loina na hona badagi ngasidi singilam da popi mangana na ba honari ba asta khulkhulgi ningthaw amasung tongan ba lup sing jauna myam hupna sawana rakle Masima da Manipur dagi popi pambi manghan bagi thabagasi section khara dagi oiroi hana kan nangang naramba adu taigona badana tana Chief Minister na hona badagi madam khara gi manung da state as dagi popi asi marufang na muthat khara gani maramada war on drugs mission hek palakpada Chief Minister N Biren gi mingdi mathanta adumba history da puthok sarak lagani Chief Minister N Biren gi maming asi anobo Manipur gi waina sanagi kalina iduna lehuragani Wrestler singna protest tawbagi khongjang sangchilakpadagi WFI gi Assistant Secretary Binod Kumar suspend tawkre Wrestler singna Wrestling Federation of India WFI gi chief Brisbuzan Saran Singh amadi coach ki mayokta sexual harassment chathai habagi allegation amala khraba matungda government ki maikedagi WFI gi official Binod Kumar suspend tawkhibaga loinana referee sina claim tawriba du investigate tawri fofu ki oina federation asigi mari lainaba activity punamak suspend tawgre WFI ki mayukta wrestler singna sexual harassment piri hana complaint tawraki badu center na tarabu matungda khongtang adu lakholaki bani haujik sadriba wrestling ki tournament amasu wathoga siga mari lainana khudakta lepkhre additional secretary ki from lauthoki bana committee amasem laga hiram asigi matangda thigalagani haire Kumarbo suspend tawkibagi matangda palladuna haikibada magi coach aduda function tahonduna Thambhai Wrestling Federation of India ki thabak thorom singda akai wala kadabana maram oiraga suspend tawna bagi wari badu laukibade officials ne pi hiba report ta haribadi athoba matamda oversize committee ama semlaga Indian wrestling ki matangda warep launa bagi sakti lehelagane hauki basai world central Delhi dilaiba iconic oiraba Jantar Mantar da wrestler sing aduna dana khongjang sangsin gibane protest over aduda Venus folk das manjil thana saruga ke WFI ki chief Brisbuzan Saran Singh ki mayokta sexual assault tawbagi allegation kya ama mayoknari Maguda Pradesh ki Kaisar Ganjtagi Bharatiya Janata Party ki Lok Sabha da MP oina karakhiba miyoi amane Brisbuzan Saran ki stronghold oiriba Gonda da pangthokadaba tournament amasu government na cancel tawkre Nakalamarom da nupi mangkhibagi wathok Manipur da sahi khudingi lepa leitana hengalagli Kumjali singani kungani thoida nupi da chathaba crime samaga marfutra mathoi report tauge Manipur da haukiba sahi khara asida lamdam asigi chanu ningol sing mangkhre ana police station singda amadi
पाउसेसिंग रिपोर्ट तौरपगी चांग असी लेप लेतना हेंगलगले लमदम असिगी कल्चर नोंग नोंगमगी काइथरपा अमसुंग सोशल मीडिया नोंग नोंगमगी मनिंग तमलकपन मरम ओरदुना स्टेट असिदा नुपी मांगख्रे हाइबगी वाकसिंग असी अयाम्बा लाकपने तौबददी फंगलिबा रिपोर्ट असी मांगख्रे हाइबगी वाकति लाकलगा मखातना करम तौख्रबगे कदाइदा लेरमलबगे हाइबना सिंगबगीदी अकुपदेदा अमदा फंगबा ngamdre Women Action for Development Ward na nimit khuding ki pause sing the report tarokpa novi mangkibagi wafam amasong police ki record khara da yumpham waraga semgatpa Data sigi matungina marifoda nupi mangkibagi wathogasi sahi khuding hengalakli haiba wolle Report sigi matungina kumza lising ani taraga darukda nupi humpuga daret kumza lising ani taraga dareta yanghai ga mapan lising ani taraga nifan da nifuga daret lising ani taraga mapanda kuntraga manga lising ani kunda kulhumdoi lising ani kunga mathoi da kunga mari amasong lising ani kunga nithoi da nifuga mathoi mangi haina palle kumza lising ani kundagi lising ani kunga nithoi fawa da paragadi nupi mangbagi masing asi wangkhalakle hariba matamasi covid-19 ki laisat na maram oiratuna mi ayamba mapan thokna dana leifa matam oikibada report taunarapagi sangso nemlabane wadagi fangba report ki matungina aukiba kumza lising ani kunga nithoi asi khakta da nupi ki mathakda Mirminai satabagi case pun samaga marfudra mathoi report tauke adumana makmari leinaba police station natragan processing the report taukidaba thaudo camera su laiki haina launare sahi asi khaktagi oina singna nangi oiba mongda nofisi dun lerambagi thaudok manga halaga hondok lambagi thaudok mafan namduna famla labatungda hatok lambagi thaudok ama namduna famla lambagi thaudok nifo mayam jangtuna namduna famla lambagi thaudok mari suijat ki thaudok nifan namduna paman biraba matung masa matan ta sijaki bagi thaudok ama phuba saibaga mari lainaba thaudok nifan nupi mangki bagi case nifoga mathoi hana bohon rabagi thaudok manga trafficking ki thaudok mari moles ki thaudok ani miam changduna phuba saibagi thaudok kun aki akang pogalakpagi case ani cyber crime ga mari lainaba case ani namduna phabi bagi thaudok taraga mari faraga hondok lambagi thaudok ama sexual harassment ki thaudok ama namthak tawbirambagi thaudok ahum Punanupi dasa thabab yot minagi case samaga marfudra mathoi ase report tawkibane Aukiba kumza lising ani kunga mathoi dasu nupi ki mathak dasa thabab yot minagi thaudok samaga nifuga nifan thoke loidana kumza lising ani kundana samaga marfudra kumza lising ani taraga pandana sani humfudra humdoi kumza lising ani taraga nifan da sani nifuga taruk amasung kumza lising ani taraga tarukta sohom sumna tare thoke Report asi sangdamna tuna yengbada COVID laisat mayona kiba sahi sing asida nupi singi mathakta sathaba crime ge masing khara makhai andana woke adaba masi report torok watba masung lockdown maram oiduna yumdagi chathokpada athingba kyamaram laikiba maram na biyot minai kyamaram chathara basu mari leina basina khangba ubo watpadagi amasung nupi sing atuna wakat pegi khudong chaba phangki dabadagi oigani hariba COVID laisat manung asida so miyot minai chathabagi sangdi adumak wangna laigani hanalam asida thabak dawriba miyosina mod pinaragle Novigi mathakta miyot minai satabagi sang lefa leitana wangkhalakliba amasong lamdamasida nupi mangbagi thaudok toina thokliba asigi matangda ward ki secretary Sobita mangsa tapamna pause asida hai Sakhotpagi thakham thenglaba matamasida nupi singi mathakta sathaba miyot minai gi sang adumak wangna leiriba si aikoi funamaki asoba asoiba mane Mairol dagi hauna nufana kutlingba kunai amu oina haurakhiba adugi wakhaloladu ngasisu hongdopa ngamdri habagi mayak laraba khudama mane Maslam biam boning tin lamjing lamtak fiba amasong miyot minai chathari pasing asigi matakta matik jaba serak pihanduna yadi haiba ama chapchana khangan basange masilenga ki asoba tangai fadaba thaudang amani adubo lamdam asigi lenga amadi tabak sing aduba pangthogadoriba law enforcing agency sing asina mathau ningthina tawdabadage makhatana sikma thaudok sing asi adumak thorakpane Democracy satpa lebang amagi leiriba pillar ahum haibadi legislature judiciary executive amadi media sing aji gender issue ki matangda yamna mamutana khangba jange madu natrapadi nupi nupa gi khen aba leitaba manaba khunai ama semgatpa oithokloi mangna makhatana hai khunai asigi nupa nupi singda moral mangtarakpa ki sang asi lepa leitana hengalakpa asinasu crime thopa ki sang hengalakli marakasida handak nongmaina panbadagi nupi sing leikidaba amadi asokapan nangbagi thaudok kya so thengnari Asigumba thaudok sing asi mamang thaktagi hauna lamdam asida kyarak mayokna khrabane adu bhau kiba tha khara asida yamna toina thorakpagi phibam madalagle masilenga ki mari lenapa loisang singna license gun issue tawba matamda ningthini yangsna hudabadagi oigane masigi su matakta thaudok sing asida police person kyamarum su chenari masi policing asigi moral mang tharakpane
लोइना चाही के लिसांग सिन आर्म फोर्सेस स्पेशल पावर एकना तंपीरंब पारादो स्टेट पुलिसिंग असिना चिनफा फुदुना थबकता अमुक ओंथोरकपनी हाइना लवे असिगुंबा संग असि मखाताना थोगनदनबा लेंगागसिन अकनबा मियंग चंगदना नोंमै इशू तौबा अमसुंग खुलाई वाइदुना लोक ngak सेननबा थमलेबा पुलिस पर्सन सिंगी लमजा साजा सिंगासी सुमथोकनरबा मियंग चंगबकी तंगाई फदबा लै हाइना मखाता के टेक्नोलॉजी ना चाखुलकपा मतुंगिना सोशल मीडिया की इथिन अमा मालेमगी ओना लागली आरिबा साफु असि चाखुलपगी थाक नेमना लैरिबा लमदम मसिदसु अकनबा मोंगदा सेजिलगले वाखल खंदबगी चांग वाना लैबा लमदम मसिदा असिगुंबा अनोबा टेक्नोलॉजी सिंग असि यावसिलकबना अफाबा मैगैदा सिन्नबदगी फदबा लंबिदा सिन्नबना सुहियालिबने मरमसना ऑनलाइन के खुदांग द इराय लाइना ई पाव फाउनबगी खुदोंग चाबा यामना हेलकपा मरमना मोरल सोक्सिलहलकबगी चांगसु यामना हेंगलगले मसना मरम ओइदुना क्राइम थोकपगी चांगसु वांगलगलिबनी मसिगे सु मथक्ता लेबाक अमदी मरी लेनापा सिना वरकपा अमदी मसिगुंबा क्राइम सथबसिंगी मथक्ता एक्शन लौखटपगी चांगसु अदुमक नेमना लैरे मसनसु क्राइम तौबसिंग हेना इनोट अमा हाफिरी सही खरागी ममांगददी लमदम मसिदा नफी अंगांगा मरी लेनावा वाथोक लाको मतमदा स्टेट खक्ता नतना नॉन स्टेट एक्टर्सिंगी मैकेदेगिसु हकपा चराक पीबगी सनबी अमा लेरंबा मरमना मियामना यामना मिपाइनरमे मदुगिसु मथक्ता खुनाई असिन इंथोरकद्रा हाइबगी अकी तुजुंगबा यामना फाउनरमी अदुबो हाउजिकदी मतमगी मतुंगिना नॉन स्टेट एक्टर्स इन वरक वातेमबगी चांग हंथगिबा अमदि खुनाइदा लेरंबा अकीबसिंग अदुबसु खरा खजिक हंथगिबगी फिबम अमदा लेरकपा मरमना असिगुंबा थौदोक वाथोकसिंग असि थोकबगी चांग लेपा लेतना हेंगलगलिबने मरम असना लेगांगना हिरम असिदा थवाई यावसिंदुना अमदि लॉ एनफोर्समेंट एजेंसी सिंगदा अकनबा याथंग ताउथदुना सेंडरगा एजेंसी सिंगदा अकनबा याथंग ताउथदुना जेंडरगा मरी लेनबा इशू सिंग असिदा अकनबा मियंग चांगबगी तंगाई फदबा लै मसना खुनाई अमगी चौकटपगी थागसी लेपगदौरबनी हाइब फुन्ना खंगमिनबा यामनमक मथौ तारे मखा तरकबा अतोप पाउदा वार ऑन ड्रग्स द पॉलिटिक्स तौबिगनु हाइबगा लोइनना एमपीसीसी की प्रेसिडेंट मागसनरागी मथक्ता एक्शन लौखटपिनबा लोपसिंगना ताक्सिलगले वार ऑन ड्रग्स द पॉलिटिक्स तौबिगनु हाइबगा लोइनना एमपीसीसी की प्रेसिडेंट के मागसनरागी मथक्ता एक्शन लौखटपिनबा तोंगन तोंगनबा लोपसिंगना लेंगाक्ता ताक्सिलगले हिरमसिगे मरी लेनना संगमाइजिन सोशल क्लबना थदोरकबा चेरोला मनहाई हौजिक पालिबा एनबिरेन लुसिंगबा लेंगाक असिना तोंगी मिरोन कंदपा यादे हाइदोना संचिलिबा वार ऑन ड्रग्स असे मणिपुर की मिपुंग खुदिमना सौगतफम थोगी जैरकसदा कक्सिंग द फागतखिबा ड्रग की मथांगदा एमपीसीसी की प्रेसिडेंट के मागसनराना कक्सिंग की एसपी ऑफिस द संगदुना प्रेस मीट तौसिन भाइबसी एविडेंस टेम्पर तौबगी मोंग अमकुम थोगी वार ऑन ड्रग्स द पॉलिटिक्स तौबा यानिंगदे वार ऑन ड्रग्स की मिशन असी अखोगी खुनाई असिबु कन्ननवा एनबिरेन हौदोरकबा असुक फजरबा मिशन असिबु नमथनबा होनबा हाइबसी खुनाई की यंगनबने मरमदुना केप मैगसनरा फाफम थोगी फादुना लोगी ओइबा चपचाबा सेराक फंगनगदबनी हाना जेरोल असिन मखा तारगले अमरुमदा ईस्टर्न स्टाफ क्लब की जेरोला मनहाई बीजेपी लेगांगना सथरिपा वार ऑन ड्रग्स असी खुनाई असी बुड्रगतगी कन्ननबा असौबा मिशन अमनी हाना लवे इरमदा मणिपुर असी ड्रगना नहा हल खाक्तना चासिलबा लमदम अमा ओइरबनी मसिबा कन्ननबा हाइदुना सथरिबा असिदा हंदक कक्सिंग पुलिस ड्रग फागतखिबा अदुदा एमपीसीसी की प्रेसिडेंट मागसनराना यामना सिंगनानिंगाई ओइबा मोंगदा कक्सिंग पीएस द संगदुना प्रेस मीट तौसिनबा अमसुंग एसपी द फाजदा वांगांग क्या ngang हाइबसी आइखोना सिंगनदबा ngamde ड्रग की मतंगदा पॉलिटिक्स तौबा यानिंगदे वार ऑन ड्रग पो सौगतपु ओइना लोगी मतुंगिना मागसनराबो फारगा वहंगपंग तौबियु अमसु लोगी मतुंगिना चराक फंगनबियु हाना सेरोला सिन हाइरे यूनाइटेड क्लब न थादुरकबा सेरोला मनहाई होकिबा नुमित खानी की ममांगदा पाउसेस इंगी खुदांगदा ऑर्गेनाइजेशन खराना हौजिक हौजिक इरमदा मणिपुर असदा तोंगी मिरोलबो कन्ननबगीदमक पांदमदा सांसिलगलिबा खोंजंग वार ऑन ड्रग्स असिबो मयवन अमदा पुबा अमसोंग डेमोक्रेसी तौबा मानबा वाफुंग कया मीडिया दा फोंदोरखिबासी यामना लेबक थीबने तुंगी जेनेरल बुलाइखा ताना महलिबा ड्रग अमसोंग मखल कयागी मे कबसिनजाक सिंगासी इरमदा मसिगी लुसिंगबा एन बिरेन लुसिंगदुना मुथननबा होनरिगै तंजा असिदा पॉलिटिकल माइलेज लौननबा होनबा असि यामना लेबक मसा तादबा थवंग अमने यूथ डेवलपमेंट एसोसिएशन थादोरक जेरोल मदसु मणिपुर गवर्नमेंट सदरिबा वार ऑन ड्रग्स अनिसुबा तांका की सरुगा मोइना सदरिबा ड्रग थिंगबगी खोंजंग असि अफबा खोंथांग अमनी हाइना YDA सरे कोंजिना लौजै पांबई अमन नत्रगना पांबई अमसिनदुना पॉपी प्लांटेशन मंगन हौद्रबदी खुनाय असि मुतखिबा याय मरमदुना पॉपी प्लांटेशन मरु फंगना हार्वेस्ट सिनदुना मंगनबदा मणिपुर मियामना सागोतफम थोगे मणिपुर गवर्नमेंट ड्रग मरी लेना फाखिबदा सेनबा पुनमक मतिक जाना थिदोक्तुना अथौबदा सैराक पीनब होनबद सागैचार राजनीति अचौ असंग खेनब लेतना सैराक पीफम थोगी मरमसिना
Manipur gi miyam na punna sangsin minaduna isa isa na ngamba thudang laminasi yengduna taduna laitok lagumsi hana serol asina makha tarakle. Sayan riba Indo Myanmar border pillar number 81 ki barakta khariba fencing ngasi dagi leban kre. Sayan riba Indo Myanmar border pillar number 81 ki marakta khariba fencing ngasi Minister Letfo Hokip na lusingba official team amana yangsin ki bagaloinana. Sayan riba si yanaba product ba pawa lepna ba kangan kre. Indo Myanmar border pillar number 81 kwata village mayada BRTF nangangpai sambal khariba sida Namfuda Turel Jauna Namfuza Turel Jauna Midar Kuntrarom Myanmar Rom Thang Basaita Undok Lam Lagang Kai Sambal Kabaki Tabak Satarak Badagi Kulgi Kunzasing Ating Bapito na Tabak Leptuna Lairiba Mafamatu Ngasi TAN Hills Horticulture and Salt Conservation Minister Led Pau Hogip DC Technopal Yamnak Maranjan SB Technopal B Golianma ADC More El Bovi BRDF 81 RC CKOC Manis Punya Amadi Kwata kulgi miyam single loida na punna yeng sin minaraba matung se na nalairiba mapamadu fencing kabagi tabak yanaba puraktriba fawa tabak lepa haina yanake makatarakwa atopa pau amakagtanga Burkina Faso dagi France ki lanmi sing andok na dabatak sinkre Mali gi hek matung tarakbada Burkina Faso dasu laibagatu de leriba France ki lanmi sing tha amagi matam gi manungda andok na dabakum tawgre ana paugi source amagi matung ina phangtokle Burkina Faso ki government ki maikei dagi laibagatu da France ki lanmi sing leiri bado handoki da bahwa naraduna hukumodu tauki bane hauki ba sayol da Burkina Faso ki capital oigadori ba hauki ba sayol da Burkina Faso ki capital Ouagadougou da faction protest obagi khongsang sangsiladuna laibagas da leiri ba France ki ambassador tanthokina ba madi France ki military press tenjin na bagi wafam khangan ki bane Burkina Faso government ki maikei dagi laudaki ba ware bado protester sing da su taramna okre Burkina Faso gi miyam gi maikei dagi haribana hojik laibagas da masing jamla France gi lanmi amadi asoba makal gi kulai kya amma thamba taragaso makhoi na laibagas da leiriba lalobagi thongba muthatpa ngamdaba gi phibam da leire maramasna makhoi thamba gi kanarakta bana laibagasi thadokuna chatkina ba khangan ki bane hauze Burkina Faso da France ki special force ki lanmi samri rom ihanda leiri Mali da France ki lisingani samri leire France na Mali da lanmi thamlaga sahi mapallom chumna Islamic fighter single land thengna tuna lakrapa matung tarakpada Mali da ki lanmi mafung phana handokhiwa thamanga matungda Burkina Faso da leiriba France ki lanmi singasi amuk handokna da bigi wafam taksin ki bane aroibeda content sing asiki markui ba pau khara asiba pau dam jariba Manipur local news YouTube channel asedagi yangberiba punama pathaga jari channel is at the canal body subscribe to be business subscribe to be like and share to was a coffee to Namako Amakana Tagasari.